Mama mapa oibasingna inkhalagliba masasingbu yamna haisingna loinadrabade aranba lambida satkibasu yai. Article ase huyalan pau pau sege lauksing pukaigi kalamdagi laukhatchabane. Malemda lairiba mama mapa oiba khudingmakna makoigi masasing adubu afaba mithoi mihenba ohenba pame. Adubu hairiba ase mama mapa oiba khudingmakta thokpadi natte. Mama mapa oibasingna yamna wana honarabasu karigumba maram ama natraga amadagi masa oibasingna aranba lambida satkibasu yaure. Maram aduna mama mapa oibasingna inkhalagliba chahi nauriba machasingbu yamna haisingna loinagadabane. Matam pumbada makoigi lamsat sajatta kari ahongba lakpagi amade makoigi aningba pambana karino haiba khangdokna bahonagadawane. Mama mapa oiba kayagi marakta masagi mathausinbana maram oiraga masa oibasingda matam ka hena piba ngamdabagi problem kaya malemda thokle. Masina maram oiraga mama mapa oibasing amade macha oidabasingi marakta lainagadaba afaba mariadu kaithalaknaba achauba maram ama oiraktabasu natte. Masidagisu yamna section gadabane. Hainaba lay mama mapa oibana lan lepsin bahairibase masa oibasingbu afaba mi ama oihenba ngamba adune. Masa oibasingna matik saraba matamda mama mapa oibasingi ningba thunglebane. Mathakta pankriba wafamsing ase khara nathairaga aikhoina matam pumbada ningsinggadabade inkhalagliba naha oiribasingda mama mapa oibasingna ka hena pressure pibagi thawongsing chatharoidabane. Inkhalakpa matam ase naha oibasingide khwaidagi hena luba amadi section gadaba matamne. Hairiba matam asida mama mapa oiribasingna macha oibasingda nungsiribani amade phaninglibani haiduna akanba wahaida chaibagi thabak tauroidabane. Masina nahasing adugi wakhalda phattaba mami tahankhiba yai. Madugi mahutta makoigi aningba pamba khangdoknaba honabana amade makoigi wakhalonda afaba lakhananaba honabana khwaidagi hena phaba pambai oigane. Maram aduna mama mapa oibasingna inkhalagliba masasinga karamba mawongda loinagadagi haibagi matangda aikhoi khara khangminase. Ahanbada mama mapa oina masasingbu ngaksenba amade matik saba mi ama ohenanaba honabagi mathakta makoibu marup amagum loinanaba honagadabane. Mama mapa oibasingna makoigi aningba pamba khangduna thabak tauri haibagi thajaba adu makoida leirabade mama mapa oibasinga hena naksinnarakani amade wari sanaduna afaba mari ama semgatpa ngamgane. Masigi mathakta makoigi oiba maningtamba kharadi leiri haibadu khangangadabani amade hairiba maningtamba sida aikhoina apanba pidanaba honagadabane. Masida makoina aranba thabak taunaba honarakpa matamda mama mapa ama oina pautak piba matamda makoina harauna tagani amade makoigi oiba wakhalona dasu soidana phongdorokane. Anisubada ngayakta oirabasu tumlamdaigi matamda masasinga wari sanaba honagadabane. Inkhalakliba nahasingna karigumba matamda yumda ahal lehori haibagi wakhal phauba khanthadana maningtamna ngaukthokluraga hanjilakpa matamda ka hena akanba wahi sizinaduna nganglurabade maduna atopa phibam amada purakpa yai. Maram aduna mama mapa oibasingna phaningbagidamag ngangningliba kaya adu nakalda thamlaga nungsina wari sanaba amade mama mapa oibasingna masasingidamag kaya yamna wajabagi haibadu yamna toina wari liduna khangangadabane. Hairiba si chang naina chathaba matamda mama mapa oidibasingi aningba apamba adu masa oibasingnasu khangbagi chang hengalakane. Ahum subada mama mapa oibasingna khwaidagi hena section gadaba matam ase school matam asene. School gi matamda nahasingna anaw anawba mamanabasing thengnabaga loinana hana hinaramdaba hinabi kaya semba horake. Phattaba lambida khongdanaba honarakpasu yai. Maram aduna schoolda angangsingna kari tauribagi haibadu yengsinba changi amade chahigi khenaba thamdana sex education gi matangda makoida wari saduna aranba lambida satkidanaba honagadabane. Article ase reliable source da yumpham oiraga phongbane adubu masina medical professional singge pautaki mahut sinaba honabadi natte. Aroibada tabiriba pumnamakpu thagatchare.